ꯆꯥꯛꯁꯤꯗꯤ ꯂꯥꯝꯕꯗ ꯂꯣꯏꯔꯦ ꯏꯆꯟ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦ ꯁꯨꯡꯀꯧ ꯀꯧꯔꯛꯇꯦ ꯋꯥꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯍꯪꯉꯨꯔꯗꯤ ꯂꯩꯔꯝꯃꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯒ ꯑꯣꯛꯅꯔꯅꯤꯅ ꯇꯧꯕꯅꯦ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯇꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯧꯔꯛꯇꯦꯕꯁꯦ ꯀꯣꯂꯦꯖ ꯍꯜꯂꯒ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯍꯛꯆꯥꯡꯁꯦ ꯀꯣꯕꯤ ꯁꯥꯛ ꯑꯣꯟꯗꯧꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯊꯕꯛꯁꯦ ꯈꯤꯇꯪꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯊꯣꯡꯉꯣꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯏꯆꯟ ꯅꯨꯄꯤꯁꯦ ꯋꯥꯔꯝꯃꯅꯤ ꯀꯥꯏꯅꯒ ꯈꯟꯕꯤꯕꯖꯥꯠ ꯅꯠꯇꯦꯕ ꯆꯥꯛ ꯂꯣꯏꯔꯕꯁꯤ ꯐꯥꯎꯕꯗ ꯊꯣꯛꯂꯛꯇꯦꯕꯁꯦ ꯑꯗꯨꯝ ꯀꯧꯅꯗꯣꯏꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯦꯜꯂꯕꯅꯦ ꯑꯌꯨꯛꯇꯕꯨꯗꯤ ꯏꯅꯝꯃꯅ ꯊꯣꯡꯕꯤ ꯍꯥꯏꯕꯨꯅꯦ ꯅꯨꯡꯗꯥꯡꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯔꯗꯤ ꯐꯗꯧꯅꯤ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯁꯦ ꯄꯨꯡ ꯑꯥ ꯌꯧꯔꯦ ꯂꯥꯛꯑꯣ ꯏꯪꯉꯒ ꯆꯥꯔꯗꯤ ꯍꯥꯎꯔꯣꯏ ꯆꯠꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯁꯥꯔꯤꯉꯩꯗ ꯑꯩꯅꯦ ꯁꯝꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯍꯣꯏ ꯇꯧꯔꯒ ꯏꯃꯥ ꯍꯣꯏ ꯇꯧꯔꯒ ꯅꯣꯏ ꯆꯥꯊꯣꯛꯑꯝꯃꯣ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯑꯝꯃꯣ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯝ ꯆꯤꯛꯑꯦꯕ ꯁꯝꯕꯨ ꯆꯤꯛꯅꯕ꯭ꯔꯣ ꯏꯅꯝꯃ ꯑꯁ ꯍꯣꯏ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯣꯏꯔꯤꯅꯦ ꯁꯝ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯧ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯀꯥꯟꯊꯕꯗ ꯆꯠꯂꯣ ꯅꯣꯏ ꯆꯥꯊꯣꯛꯑꯝꯃꯣ ꯑꯩꯅꯦ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯉꯥꯛꯇꯪ ꯄꯣꯊꯥꯍꯧꯈꯤꯒꯦ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯒꯨꯂꯤ ꯆꯥꯁꯟꯕ ꯌꯥꯕꯗꯨꯕꯨ ꯏꯅꯝꯃ ꯍꯣꯏ ꯏꯅꯝꯃꯅ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯨꯗꯤ ꯄꯣꯊꯥꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯎꯔꯒꯦ ꯏꯅꯝꯃ ꯃꯌꯥꯝꯗꯨꯕꯨ ꯆꯥꯛ ꯆꯥꯕꯒ ꯇꯣꯛꯈ꯭ꯔꯖꯥꯠꯂꯣ ꯁꯠ ꯆꯥꯒꯦ ꯍꯥꯏꯗꯤꯅꯦ ꯆꯥꯛꯅ ꯃꯔꯣꯟ ꯑꯃ ꯂꯥꯝꯈꯠꯂꯛꯑ ꯀꯥꯟꯁꯤꯗ ꯃꯌꯥꯝ ꯆꯥꯕꯁꯤꯗ ꯌꯥꯎꯔꯗꯤ ꯀꯣꯟ ꯐꯦꯡꯕ ꯌꯥꯎꯔꯅꯤꯅ ꯇꯧꯕꯅꯦ ꯁꯠ ꯆꯥꯒꯦ ꯍꯥꯏꯗꯤ ꯀꯥꯟꯅꯔꯔꯣꯏ ꯆꯥꯛ ꯑꯁꯨꯛ ꯌꯥꯝ ꯂꯥꯝꯃꯁꯤꯕꯨ ꯃꯣꯏ ꯆꯥꯛ ꯇꯣꯛꯄ꯭ꯔꯥ ꯇꯣꯛꯇꯕ꯭ꯔꯥ ꯂꯝꯃꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯖꯥꯠꯂꯣ ꯆꯦꯡꯃꯨꯛꯀ ꯂꯥꯎꯗꯤꯅꯦ ꯆꯥꯛꯈꯨꯝ ꯃꯥꯡꯒꯤ ꯊꯣꯡꯖꯤꯟꯗ ꯆꯦꯞꯊꯔꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯋꯤꯃꯥ ꯏꯅꯝꯃ ꯈꯪꯉꯦ ꯀꯩꯅꯣ ꯆꯦꯞꯊꯔ ꯌꯦꯡꯉꯩꯗꯨꯕꯣ ꯏꯁ ꯀꯩꯅꯣꯅꯦ ꯁꯣꯔꯣꯠ ꯂꯥꯎꯋꯦꯅꯅꯦ ꯆꯦꯞꯊꯔꯒ ꯌꯦꯡꯕꯅꯦ ꯆꯥꯛꯈꯨꯝꯃꯥꯡꯗ ꯃꯤ ꯂꯩꯕ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯅꯪ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯉꯦꯃꯤ ꯏꯅꯝꯃ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒꯅꯦ ꯒꯨꯂꯤ ꯆꯥꯁꯟꯅꯕ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒ ꯂꯣꯏ ꯂꯣꯏꯔꯝꯃꯕꯅꯦ ꯑꯩꯅꯦ ꯇꯦꯁꯁꯨ ꯂꯩ ꯂꯥꯏꯔꯤꯛ ꯈꯤꯇ ꯄꯥꯔꯨꯈꯤꯒꯦ ꯊꯦꯡꯉꯦꯕ ꯏꯆꯟꯗꯅꯤ ꯃꯔꯝ ꯃꯣꯛꯄ ꯏꯅꯝꯃꯒꯤ ꯑꯋꯥꯕ ꯈꯪꯉꯤꯁꯦ ꯏꯆꯟꯇꯅꯤ ꯆꯠꯂꯣ ꯄꯥꯖꯔꯨꯔꯣ ꯏꯅꯝꯃꯁꯨꯅꯦ ꯀꯣꯛ ꯆꯤꯛꯄ ꯈꯔ ꯐꯔꯦ ꯆꯥꯛꯁꯦ ꯆꯥꯁꯤꯜꯂꯒꯅꯦ ꯐꯔꯗꯤ ꯒꯨꯂꯤꯗꯣ ꯆꯥꯔꯔꯣꯏꯒꯦ ꯆꯠꯂꯣ ꯄꯥꯖꯔꯨꯔꯣ ꯅꯪꯁꯨ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯅ ꯁꯨꯡꯅꯪ ꯍꯦꯛ ꯅꯪꯉꯔꯣꯏꯗꯕꯅꯦ ꯅꯪꯕꯩ ꯋꯥ ꯂꯩꯇꯦ ꯑꯩꯗꯤꯅꯦ ꯂꯥꯁ ꯗꯦꯠꯀꯤ ꯅꯨꯄꯤꯅꯦ ꯂꯥꯁ ꯗꯦꯠꯀꯤ ꯃꯌꯥꯝꯁꯤꯒꯤ ꯃꯅꯤꯡ ꯈꯣꯝꯕꯤ ꯐꯅꯌꯥꯝ ꯀꯟꯅ ꯉꯟꯅ ꯅꯪꯅꯕ ꯍꯣꯠꯅꯔꯁꯨꯅꯦ ꯁꯨꯡꯅꯪ ꯍꯦꯛ ꯅꯪꯉꯔꯣই ꯃꯅꯤꯡ ꯈꯣꯝꯕꯤꯅꯤꯅꯅꯦ ꯑꯗꯨꯝ ꯃꯅꯤꯡ ꯈꯣꯝ ꯂꯩꯇ꯭ꯔꯣꯕꯅꯦ ꯄꯨꯡꯁꯤꯁꯨ 11:30 ꯇꯥꯔꯦ ꯑꯁ ꯇꯨꯝꯊꯣꯛꯀꯦꯗ ꯑꯁꯨꯛ ꯌꯥꯝ ꯋꯥꯕꯁꯤꯕꯨ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯨꯛ ꯉꯟꯅ 이루ꯖꯔꯒ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯊꯟꯈ꯭ꯔꯦꯗꯀꯣ ꯄꯨꯡ 3:30 ꯇꯥꯗꯕ ꯉꯥꯏꯔꯤ ꯃꯤꯒꯤ ꯃꯧꯁꯤꯡꯗꯤ ꯂꯣꯏ ꯇꯨꯝꯅꯩ ꯍꯥꯏꯕ ꯑꯁ ꯑꯩꯈꯣꯏ 이베ꯝꯃꯁꯤꯅꯅꯦ ꯀꯣꯂꯦꯖ ꯆꯠꯂꯤꯅꯦꯅ ꯉꯟꯅ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤꯅꯦ ꯍꯥꯏꯌꯨ ꯑꯗꯨꯁꯨ ꯅꯠꯇꯕ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯀꯣꯂꯦꯖ ꯆꯠꯄꯒꯤꯗꯃꯛꯇ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯁꯤꯕꯨ ꯅꯤꯌꯣꯝ ꯂꯥꯕ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯁꯤꯕꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤꯗ ꯑꯩꯒꯤ ꯏꯆꯥ ꯁ꯭ꯀꯨꯜ ꯆꯠꯄꯒꯤꯅꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯀꯥꯟꯅꯄꯣꯟꯇꯦ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒꯅꯦ ꯇꯨꯝꯊꯣꯛꯀꯦ ꯃꯥ ꯃꯥꯏ ꯊꯣꯡꯖꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ ꯁꯤꯕꯨ 마세 먹니가 있을 거라잖아. 아이제 콜레ज ꯆꯠꯇꯣꯏꯅꯤ ꯍꯥꯏꯕ ꯆꯥꯛꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯡꯗꯦ ꯋꯥꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯕꯨ ꯃꯃꯪꯉꯒ ꯑꯗꯨꯝ ꯂꯩꯔꯖꯥꯠꯂꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯗꯣꯛꯈꯤꯗ꯭ꯔꯥꯕ ꯇꯧꯔꯤꯁꯦ ꯄꯨꯡ 8:30 ꯇꯥꯁꯜꯂꯛꯑꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯅꯝꯃ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗꯦ ꯋꯥꯅꯤ 이산 ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯀꯥꯗ ꯍꯧꯗꯣꯛꯄ ꯆꯪꯉꯛꯇ꯭ꯔꯣ ꯃꯥꯜꯂꯦ ꯑꯁ ꯍꯧꯗꯣꯔꯛꯑꯗꯤ ꯑꯩꯗꯤ ꯑꯗꯨꯝ 이루ꯖꯔꯒ ꯆꯥꯛ ꯊꯣꯡꯉꯦ ꯈꯥꯅꯄꯣꯟꯇꯦ ꯑꯉꯥꯡꯁꯦ ꯈꯨꯖꯤꯟꯅ ꯆꯤꯛꯇꯠꯂꯒꯅꯦ ꯍꯦꯛꯇ ꯀꯞꯍꯜꯂꯒꯦ
angang themba saraga amu hipthaba yahanaba he kap kano ai na haise nangonda ne inama thenge hojibu hawatjubo ai kulen sa tuine inama as sak thengani inama la o haima kappa dokre khojin amka ju sikdat ke masi angang se kappuni he na ye he na yam kapni bar nang ngasi ne kapni ngari kapon pa pa khajlakani ko ai sawlakanu angang ni na chadi kapale dina ai nga sadi themba sida nang yadab natro na yam kapni bar nang tawra dawni thabak le dine khoi namagi angang phubisi hawreba inama angang do kai doino phuri do kai kino ba ho lam hen bagi khanga ba lam yam hele thabang ka thabak jin bane ngasai de gini mana to bani ngai se ai ne phujin do ri bani yam kap ni ngadi kapona hen hen phujin do ri bani ma as chak che thongoi do ri ne to ise ai oi la thong jarurage nong mata ahan bagi class to makok ti yawa sumphang hi phangdabani adu ngasi dine sungyaw he yaroi yawa phangaroi ba nangaroi nangbai walite ani suba class ki damakta chakpa thabani college ina masina kitang gyan ta piati phadone ba ngasai gai di angang du su ka phaudabani aina hongdok pa sangke tawba du da hek ta ngang ka phale kamai tawbu khangde suning da bai ra khang pon de da masi nungai de da akhoi be mana college satringai da sak su thongame kon su phengto me ojekti ai sak sa thoni aina sabagi pukham nu dang phengani adok nungai khreda sak su thong dre ngasidi kana de sak tum sa thoki o akhoi mung sibu cha ka thongaroi da bro pung tari ta sankhre ne he kai dori gi noi ba ibe ma se college hek halakpaga tuition chalure tuition mung halakpaga magi ka da wari na sankhibda mangai di natte angang ase aina chingthoga chak thongu launa hai ga draba tori sibo hai re isau langak tori bani wari na adagi mawa sida jangsen laga chak thongu lau hai re ija no pi kangkhat pa ta dori bani on thok nu lu khre ta ko nung ani ki marak ta ne ha oire ni aidi ha oire pungsi ayo ki batare moi ani makse amana thongnaramani na lei thomba su ye hekta hayurak kai no khoi man hayami sibo nati ai se waba ga se kai khangda ba robot ki type te ura jalo college halaga tuition halaga mu pothaw na mangai ri ba chak thong hayami se kai gi hai bani da akhoi na ma do kai da jano ngarang nung dang chu thongi ngasai ayuk su aina thongi college su aina loi phengi akhoi na ma se marum kok tro jalo kai na man khal sibo ai thawni ngak tore ba ai ngasi di ne sak thongba sungam ngamaroi sak thongba ngambagi di edo ai ngonde yaudre nungsa na maron na masaba ne inamada hekta hairurak sak thongba yam talle ngarangi dumaina isangamdre na haijallaba aduga ibe mana maina sak thongjarasni aduga mayam saba thakpaga loiraga khonga phengba loira khanda ai saba thoga loire ai thooroida man thokpa mai tawjarasni ai sak thongaroi ngasidi yam talleba inama pungse ayore taret makhai ta dore sak se kamai tawbuno ai su college halakpaga tuition na mu chalure tuition halakpa sidadi isa se loire di he se amte yaudre yari na manoya thongbiro as kai da ginoda ai su nangoda haigena tawramine isa se yam nuaitre kok se ngauri taw leire ko ngaura ga sak thongba da nuaitre na tawbane nang thongdo uro ngasi do wara so wana ko ai do ngamda na tawbane ba adu oiragana inama phamna henjang sambirakera ai se assignment su leiba khara thuna ba henjang sambiro thongba khotpadana ai dum tawrage ba karino isangamne haraga henjang semu haisibo ontok ba ko ngawi hebane karino ne imada sembiyo na hairuso ai sa nuai ta bai ne chalo
ꯂꯣꯏꯗꯦ ꯀꯩꯅꯣ ꯂꯣꯏꯔꯦꯗꯤ ꯀꯩꯅꯣꯕ ꯆꯠꯂꯣ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯅꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯒꯤꯁꯦ ꯅꯥꯁꯤꯟꯅꯔꯤꯅꯦ ꯇꯧꯒꯦ ꯑꯃ ꯇꯧꯏꯅꯦꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯗ ꯀꯥꯟꯅꯄꯣꯠꯇꯦ ꯐꯝꯃꯒ ꯂꯩꯊꯣꯛꯀꯦ ꯑꯩꯁꯨꯅꯦ ꯐꯝꯃꯒ ꯂꯩꯊꯣꯛꯀꯦꯕ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯅꯥꯔꯤꯁꯦ ꯅꯥꯁꯤꯟꯅꯔꯤꯅꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤꯅꯦꯕ ꯅꯨꯡꯗꯥꯡꯁꯨ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅꯈ꯭ꯔꯀꯥꯟ ꯀꯣꯟꯒ ꯂꯣꯏ ꯊꯦꯡꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥ ꯆꯥꯗꯣꯏꯅꯦꯕ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅꯒ ꯈꯤꯇꯪ ꯆꯥꯕ ꯇꯧꯗꯦꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯄꯨꯔꯥ ꯁꯨꯅꯤꯡꯗꯕꯤꯅꯤꯕꯣ ꯄꯨꯔꯥ ꯁꯨꯅꯤꯡꯗꯕꯤ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ 이놈아 그냥 끝난 감지노 양 끝난 감드라보 이놈아 사콤다 현장 셈바 숭어머로이드라 어스 현장 셈모 뭐 하이갈래 응 마시디 나히에 사나르디 야로이 아유 이마 꼬가세 오루루루루 ngауب나 이놈아네 현장 셈바 ng어머로이 ꯑꯩꯀꯣ ꯌꯥꯝ ꯉꯥꯎꯋꯦ ꯅꯪ ꯉꯁꯥꯏꯗꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯆꯠꯂꯣ ꯅꯪ ꯁꯦꯝꯃꯨꯔꯣ ꯑꯩꯅꯦ ꯀꯣꯛꯁꯦ ꯎꯔꯨ ꯉꯥꯎꯔꯦ ꯀꯣꯛꯁꯨ ꯆꯤꯛꯄꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅꯦ ꯒꯨꯂꯤ ꯆꯥꯁꯜꯂꯗꯧꯕꯅꯤ ꯆꯠꯂꯣ ꯅꯪ ꯁꯦꯝꯗꯣꯛ ꯆꯠꯂꯨꯔꯣ ꯑꯁ 이놈아 ꯀꯣꯛꯁꯨ ꯆꯤꯛꯑꯕ ꯀꯣꯛꯁꯨ 우르르 ngꯥꯎꯔꯕ ꯑꯗꯨꯗꯤ 이놈아 ꯑꯁꯝꯕ ꯑꯣꯏꯅ ꯇꯧꯔꯁꯦꯀꯣ 이놈아 나aba ꯌꯥꯕ ꯅꯠꯇꯦ 이놈아ꯗꯤ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯇꯧꯕꯅꯤꯅ ꯑꯗꯨꯅꯅꯦ 이놈아 나바도 파는나봐 아싸 뭐이나 떠오르게 거이나마기 아유 얌나 쌈드레스 야이다 아돔 노이나 사바도 사바 야이다 야데 이놈아 나바 야본데 투나 나바 파는나봐 아싸 뭐이나 사르세 거이나마 아이네 싹파 통도하게 강리잖아 후라미 파기 슈닝더비 후라미 파기해봐 ꯍꯩ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯉꯥꯅꯨ ꯊꯣꯡꯗꯣꯏꯕ ꯉꯥꯅꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯉꯥꯅꯨ ꯑꯁꯦꯝꯕ ꯌꯣꯜꯂꯦ ꯍꯥꯏꯕꯅꯦ ꯂꯩꯔꯨꯒꯦꯃ ꯁꯦꯝꯐꯨ ꯊꯨꯒꯥꯏꯔꯒꯅꯦ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯉꯁꯤꯗꯤꯅꯦ ꯉꯥꯅꯨ ꯆꯥꯗꯕ ꯌꯥꯗꯦꯃ ꯉꯥꯅꯨꯗꯣ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯦ ꯑꯩ ꯂꯩꯔꯨꯈꯤꯒꯦꯃ ꯏꯁ ꯉꯥꯅꯨ ꯆꯥꯗꯣꯔꯤꯕ ꯁꯦꯝꯐꯨ ꯊꯨꯒꯥꯏꯔꯒ ꯑꯗꯨꯁꯨ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯥ 하누비 ngasi디 nganu khangja janingakpa adugini noina khangaroi ai leirugige thenge kaka nganu do keji amana dom yarni adune kwaidigi maruiba part ama hapiro makok to pamuiba machin ga do amta ka urano nganu machin yam hawe na haine ai dum samthok sarage adum hapiro kaka ha nganu mako machin jawba ngasi디 현장 하우도리 쿠비스카이바 여우도리 나나나 강네 누피야마네 알루 비자게 알루가 톰가 후라미 파게바 ngasi디 kayma num nosibo asamba thongni hairamaga kaino mara thongni sibo onto nanung sikreda as sak hina lam khalaba kinum tawrine horendi sak pajana phuldarage मागी मनम से येन ला nganu ramadi oire ahau basa doring asidi sorry bukka sakai re sak si saman khre si phibam sida tummadi ne sunga yaroi tibing hang yengu khige hayeng su banni suti thare assignment se masu yarni hayeng sakraponi koina sakraponi ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤꯁꯦ ꯈꯟꯕ ꯖꯥꯠ ꯅꯠꯇꯦ ꯃꯀꯣꯛꯁꯤꯡꯁꯤꯗ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦꯕ ꯁꯠ ꯁꯠ ꯆꯥꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯟꯗꯣ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯦꯕ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯕ ꯇꯣꯛꯈ꯭ꯔꯕ ꯇꯣꯛꯇ꯭ꯔꯤꯕꯁꯨ ꯈꯪꯗꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯗ ꯏꯁ ꯆꯥꯛꯈꯨꯃꯥꯡꯗꯒꯤ ꯀꯣꯟ ꯂꯨꯈꯥꯛ ꯃꯌꯥꯝꯁꯤꯗꯤ ꯅꯠꯇꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯐꯦꯡꯅꯅꯕꯔꯥꯕ ꯃꯥꯅ ꯊꯝꯃꯝꯃꯤꯁꯦ ꯆꯥꯕ ꯂꯣꯏꯔꯗꯤ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯑꯝꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯃꯁꯝꯗꯣ ꯄꯥꯏꯔ ꯆꯤꯡꯗꯣꯏꯅꯤ ꯌꯦꯡꯉꯨ
ꯀꯣꯟ ꯂꯨꯈꯥꯡ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯀꯣꯟꯁꯦ ꯍꯥꯟꯅ ꯐꯦꯡꯗꯣꯛꯎꯁꯣꯅ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗꯕ ꯀꯩꯅꯣ ꯀꯣꯟ ꯂꯨꯈꯥꯡ ꯀꯥꯟꯁꯦ ꯑꯃꯠꯇ ꯐꯦꯡꯗ꯭ꯔꯕꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯦ ꯀꯣꯟ ꯂꯨꯈꯥꯡꯁꯦ ꯐꯦꯡꯗꯣꯛꯑꯗꯤ ꯐꯗꯧꯅꯤꯅꯦ ꯅꯪꯕꯣ ꯏꯅꯝꯃꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦ ꯏꯅꯝꯃ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯀꯣꯟ ꯂꯨꯈꯥꯡ ꯐꯦꯡꯗꯕꯒ ꯏꯅꯝꯃꯅ ꯆꯥꯛ ꯆꯥꯗꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯏꯅꯝꯃ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯆꯠꯂꯣ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯨꯕꯒꯤ ꯋꯥꯔꯦꯅꯅꯦ ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯕꯅꯦ ꯑꯁ ꯀꯣꯟ ꯂꯨꯈꯥꯛꯁꯦ ꯏꯅꯝꯃꯗꯤ ꯐꯦꯡꯕ ꯉꯝꯃꯣꯏꯀꯣ 이나마세 항상 영감 기다려봐사니 이싱 바이로디 라이호 야우가더리바니 에이 사부디 자루라게 아도 꼴룩학티 에이 팽방아 머리고 nanga dum 팽도 거 이스 꼴룩학 팽아니나 바카리 세우네 나레나 싹다닝데디 노무다 하이디네 이나마 꼴룩학도 아이 좀 팽하게 이나마나 사바이두수 아좀 담아모 이나마 이싱 바이라디 라이호 야우라디 그마인 똥니 파리 이나마 이나마도 나라까니나 아이나 타우 사바 누가이라로이나네 알루가 톰가 ngari matat amaga hapambane aduga toroga umsaro inama aduga guli jachanannaba ko inama sathoro inama ai inama saba ngai boina ngaktang bothage swaida kaino aluga ngari matat amaga harise ai henjang no hoi inama gidi asamba oina tawraba isa nungai te haibaduda ai nare haidunabu aluga ngari ga sawane kaya da yengoba moigina nganu thongba zaraga aigina aluga nganuga sorry aluga ngariga sawoye kaino asibo koi tau choningida asaya si khangadi najara moidamne aluga ngariga bu kamai sadoino ba pram maironggi angangni hayeng ayuki henjanga amta khaktra jalo as uyanda soidana gi yaurongani hekta lokhoga zaraga loireda so yam saninga sibu kaidoba gi aluga ngariga sadoiba idea 사토게 형님. 아싸, 시니, 나 너무 멋진데. 아싸, 박트로아크 바르나 어떤 누가 그래다고. 시부 강니 가이시부. 마스테, 응어비니 응어비. 마이세, 앵원다 네바. 더워이나, 나 너무 멋진데. 아이기네라 카미네바. 마삼푸이다 루게 강니. 오시다바. 헤이, 리사비 동안비. ngamidago nganudubu machindu khamidu karigino ate matone khamde machinga khamadna nangir toge ama toina tringonda nangi dugumba chawkhattaba lisa chajadudi hey nupa mayumdasne tanaroi lupa tara phiba thum picket to luidana halakani khangaba usit thoidaba aigibu nganu makok machin apakpadu khamadna uchittaba nangna khamiba ngano machin apakpadine noi baji bijo khangaba noi baji bijo adugumba poto aina sabi gani khanbra baji bijo oi karino pram laga sairing thidarisibo inama kaidurage isangamde haibaduda inama di sara roitrana ngano mapak khambane sorry ngano mapai ngano machin apakpado khambane adu kaidurage inama di nari dudi laho hori dudi kanagi laiho ai laiho hode nangido ai pijaningdabagi tawge yon tawinandro nganu machindo kana sanage hey tongombi lisabi ai nganu machin apakpa khamadana chittaba nangido tawge yon tawine ai nabana ti khangaba ai nabana te nangido pijaningdabagi tawriba khangaba pijaningadi henjangdo phajana khamoidro ai nadiye khangba ai nadiye sai matangi sin matekse kai kaugadagi haikanda huranda makukta napi kakpa kawi sorry napi pakpa kawi akoi namaste ma'am makukta napi pe ko ha kai huranda makukta napi pe di kai ai na banate ai la heu haude ai na die hai kiba dialogue to adu duki wani dai nama hai di nama do asembagi nari boining dana ngari ga alu ga thum to laga sarasno na thamamba adu inamadi toksannabani do kamai khangduino toksannabani do khangamadi aisu tingkot phajaba ma nganu thongbudo khamoi droinama nangdi
ꯑꯁꯦꯡꯕ ꯃꯥꯟꯈꯩ ꯇꯧꯁꯤꯟꯅꯔꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯀꯥꯏꯗꯒꯤ ꯈꯥꯝꯗꯣꯏꯅꯣ ꯉꯥꯅꯨ ꯃꯆꯤꯟꯗꯣ ꯏꯅꯝꯃꯒꯤꯅꯦꯅ ꯈꯥꯛꯄ ꯅꯠꯇꯦꯕ ꯏꯅꯝꯃ ꯁꯥꯎꯅꯣꯕ ꯎꯌꯥꯟ ꯁꯪꯅꯕꯅꯦꯅ ꯈꯥꯛꯑꯝꯕꯅꯦ ꯎꯌꯥꯟꯗꯣ ꯁꯤꯠ ꯇꯦꯡꯒꯩ ꯆꯥꯕꯗꯣ ꯌꯦꯂꯥꯡ ꯁꯦꯁꯧꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕꯀꯣ ꯇꯧꯍꯣꯏꯗꯤ ꯍꯥꯏꯌꯦꯕ ꯏꯃꯣꯏꯅꯨꯅ ꯁꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯎꯌꯥꯟ ꯁꯪꯅꯕꯅꯦꯅ ꯍꯥꯄꯝꯕꯅꯦ ꯍꯥꯏꯕ ꯏꯅꯝꯃ ꯁꯥꯎꯅꯣ ꯏꯅꯝꯃ ꯍꯩꯃꯥ ꯅꯥꯕ ꯅꯠꯇꯦ ꯅꯥꯁꯤꯟꯅꯕꯅꯤ ꯑꯩ ꯅꯥꯗꯦ ꯍꯥꯏꯕꯗꯣ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦꯃꯤ ꯑꯁ ꯏꯁ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ ꯑꯁ ꯑꯩ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯗꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯅ ꯇꯧꯁꯤꯟꯅꯔꯤ ꯃꯌꯥꯝꯁꯦ ꯃꯥ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯀ꯭ꯔꯛꯀ ꯂꯩꯔꯝꯃꯗꯤꯅꯦ ꯑꯩ ꯆꯪꯈ꯭ꯔꯗꯕꯅꯦ ꯀꯔꯤꯅꯨꯡꯒꯤ ꯉꯥꯅꯨ ꯆꯥꯅꯤꯡꯉꯨꯕꯅꯣꯕ ꯑꯩꯕꯣ ꯇꯧꯁꯟꯅꯔꯤꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯎꯔꯦꯕ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗꯀꯣ ꯃꯧꯅꯤ ꯀꯥꯏꯅ ꯁꯨꯅꯤꯡꯗꯕꯤꯒ ꯇꯧꯔꯗꯅ ꯏꯅꯝꯃ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯁꯨꯅꯦ ꯏꯅꯝꯃꯁꯦ ꯆꯤꯡꯅꯕ ꯌꯥꯝ ꯀꯨꯏꯔꯕ ꯑꯃꯨꯛꯇꯪꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯥꯏꯗꯅꯅꯦ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯦ ꯏꯅꯝꯃ ꯇꯧꯁꯤꯟꯅꯒꯅꯣ ꯐꯠꯇꯕꯅꯦ ꯑꯁꯦꯡꯕ ꯇꯧꯁꯤ ꯀꯩꯗꯧꯔꯒꯦ ꯃꯇꯦꯡꯁꯦ ꯈꯔ ꯄꯥꯡꯅꯁꯦ ꯑꯩꯁꯨ ꯏꯅꯝꯃꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯅꯝꯃꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯏꯅꯝꯃ ꯐꯥꯒꯤ ꯇꯧꯕꯅꯦ ꯉꯥꯅꯨ ꯇꯦꯡꯀꯣꯠ ꯐꯖꯕ ꯑꯃꯅꯦ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯕꯅꯦ ꯏꯅꯝꯃꯒꯤ ꯆꯥꯊꯣꯛꯎꯔꯣ ꯏꯅꯝꯃ ꯁꯨꯅꯤꯡꯗꯕꯤꯁꯤ ꯃꯊꯤꯕꯣꯡ ꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯗꯨꯒꯅꯦ ꯏꯅꯝꯃ ꯀꯣꯟ ꯐꯦꯡꯕꯤꯔꯣꯀꯣ ꯉꯁꯤꯗꯤ ꯅꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯍꯧꯗꯣ ꯇꯧꯗ꯭ꯔꯕꯅꯤ나 ꯑꯩ ꯑꯦꯁꯥꯏꯟꯃꯦꯟ ꯁꯦꯝꯃꯨꯒꯦꯕ ꯀꯣ ꯏꯅꯝꯃ ꯍꯣꯏ ꯑꯩ ꯐꯦꯡꯗꯣꯛꯄꯤꯔꯒꯦ ꯑꯩꯗꯣ ꯉꯁꯥꯏꯗꯤ ꯂꯥꯏꯍꯧ ꯍꯧꯔꯝꯕꯖꯥꯠꯅꯦ ꯐꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯦ ꯍꯣꯏ ꯀꯣꯟꯗꯣ ꯑꯩ ꯂꯣꯏ ꯐꯦꯡꯗꯣꯛꯄꯤꯔꯒꯦ ꯇꯧꯔꯣ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯅꯤꯗꯥꯏꯅꯦ ꯇꯧꯖꯔꯨꯔꯣ ꯑꯩ ꯀꯣꯟ ꯐꯦꯡꯗꯣꯛꯑꯒꯦ ꯂꯥꯏꯍꯧ ꯃꯇꯦꯛ ꯍꯧꯕꯖꯥꯠꯅꯤꯗ ꯂꯥꯏꯍꯧ ꯃꯇꯦꯛ ꯍꯧꯅꯤ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯔꯦ ꯏꯅꯝꯃ ꯗꯞ ꯇꯧꯔꯅꯨ ꯑꯩ ꯑꯦꯁꯥꯏꯟꯃꯦꯟ ꯁꯦꯝꯃꯨꯔꯒꯦ ꯌꯥꯝ ꯍꯩꯁꯤꯡꯕ꯭ꯔꯥꯕꯨ ꯅꯣꯡꯃꯅꯦ ꯃꯃꯩ ꯆꯤꯛꯇꯣꯏꯅꯤ ꯁꯣꯔꯤ ꯃꯃꯩ ꯆꯞꯇꯣꯏꯅꯤ ꯉꯥꯡꯉꯤ ꯀꯥꯏ ꯈꯗ꯭ꯔꯛ ꯇꯧꯁꯤꯟꯅꯕ ꯃꯧ ꯃꯌꯥꯝ ꯌꯥꯔꯝꯗ꯭ꯔꯦꯍꯦ ꯃꯣꯏꯁꯨꯅꯦ ꯆꯥꯛ ꯆꯥꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯠꯄꯥꯁꯦ ꯑꯗꯨꯅ ꯇꯥꯠꯄꯥ ꯇꯧꯔꯤꯕ ꯃꯧ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯉꯁꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯣꯏ ꯑꯩꯗꯧꯅꯅꯦ ꯅꯣꯡꯃ ꯆꯣꯞꯆꯔꯛꯁꯅꯤ ꯑꯗꯨꯅꯅꯦ ꯑꯁꯦꯡꯕ ꯂꯣꯏ ꯇꯧꯔꯁꯦ ꯉꯁꯤꯗꯒꯤ ꯇꯧꯕ ꯃꯧ ꯃꯌꯥꯝꯅꯦ ꯇꯧꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ